ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯗ ꯗꯤꯌꯔ ꯒꯔꯜꯁ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯒꯗꯕ ꯅꯈꯣꯏꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯊꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯟꯕ ꯃꯇꯝꯗ ꯃꯇꯝ ꯄꯨꯝꯕꯗ ꯄꯩꯁꯥ ꯄꯥꯏꯕ ꯄꯩꯁꯥ ꯈꯛꯇ ꯌꯦꯡꯒꯅꯨꯕ ꯃꯕꯨꯛꯆꯦꯜ ꯐꯕ ꯅꯪꯕꯨ ꯃꯃꯜ ꯊꯝꯕ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯊꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯊꯤꯌꯨꯕ ꯃꯔꯝꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯥꯏꯔꯕꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯂꯦꯟꯈꯤꯕ ꯉꯝꯒꯅꯤꯕ ꯑꯗꯨꯃꯛꯄꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯒꯅꯤꯕ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯊꯥꯡꯒꯠꯈꯤꯕꯗ ꯀꯃꯦꯟ ꯀꯌꯥ ꯑꯃ ꯄꯤꯔꯛꯈꯤꯕ ꯍꯪꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯩ ꯋꯥꯍꯩ ꯈꯔꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦꯕ ꯅꯨꯡꯁꯤꯅꯕꯗ ꯀꯩꯗꯧꯉꯩꯗ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯒꯅꯨꯕ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯟꯈ꯭ꯔꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯕꯗ ꯃꯇꯝ ꯑꯃꯗ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯪꯕꯨ ꯎꯕꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯦꯜꯍꯜꯂꯨꯕ ꯑꯩꯅ ꯃꯤꯑꯣꯏ ꯑꯁꯦ ꯃꯤꯔꯥꯏꯔꯝꯕꯅꯤꯕꯀꯣ ꯉꯁꯤ ꯑꯩꯅ ꯃꯥꯁꯦ ꯃꯤꯔꯥꯏꯔꯝꯗꯕ ꯊꯣꯛꯂꯒꯗꯤ ꯀꯌꯥꯝꯇ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯦꯜꯍꯜꯂꯨꯕ ꯅꯨꯡꯁꯤꯅꯕꯗ ꯂꯃꯟ ꯈꯨꯝꯒꯦ ꯀꯩꯗꯧꯉꯩꯗ ꯈꯟꯒꯅꯨꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅꯕꯗ ꯍꯥꯏꯕꯗꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯅꯪꯂꯕ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯒꯅꯨꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯟꯈ꯭ꯔꯣ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯕꯗ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯜꯍꯜꯂꯨꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯇꯪ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯛꯀꯦꯕ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯖꯈꯤꯕꯅꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯄꯣꯁꯇꯔ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯕꯅꯤꯕ ꯑꯩ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯂꯨꯍꯣꯡ ꯈꯨꯗꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟ ꯊꯨꯝ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯑꯋꯨꯟꯄꯣꯠꯁꯨ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯃꯗꯨ ꯊꯥꯡꯒꯠꯂꯒ ꯆꯠꯄꯗ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯄꯥꯔꯒ ꯅꯣꯛꯅꯕꯅꯤꯕ ꯃꯁꯤꯒ ꯔꯤꯂꯦꯠ ꯌꯥꯝ ꯂꯩꯅꯕꯀꯣ ꯋꯥꯍꯩ ꯈꯔꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯦꯡꯉꯨꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯃꯇꯤꯛꯁꯨ ꯆꯥꯗꯦ ꯊꯕꯛꯁꯨ ꯇꯧꯗ꯭ꯔꯦ ꯈꯜꯂꯁꯤꯕ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥ ꯊꯤꯒꯅꯤ ꯍꯥꯏꯕꯗ ꯁꯔꯀꯥꯔꯒꯤ ꯖꯣꯕ ꯇꯧꯕ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯊꯤꯒꯅꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅꯀꯣ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯔꯦ ꯈꯜꯂꯁꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯊꯕꯛ ꯇꯧꯗꯕ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯅꯨꯄꯥ ꯑꯃ ꯂꯧꯔꯗꯨꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯅ ꯅꯈꯣꯏ ꯎꯕ ꯌꯥꯎꯔꯕꯕ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯂꯣꯏꯕ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯀꯣ ꯊꯕꯛꯀ ꯇꯧꯕ ꯊꯣꯛꯂꯒꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯇꯀ ꯇꯧꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯤꯡꯁꯤꯅꯀꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅꯀꯣ ꯑꯆꯧꯕ ꯄꯣꯖꯤꯁꯟꯗ ꯊꯕꯛ ꯇꯧꯕ ꯄꯩꯁꯥ ꯂꯤꯀꯣꯟ ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯒꯅꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯗꯤꯀꯣ ꯌꯦꯡꯉꯨꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯥꯁꯦ ꯃꯇꯤꯛ ꯆꯥꯔꯦ ꯈꯜꯂꯁꯤꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯁꯨ ꯇꯧꯔꯦ ꯈꯜꯂꯁꯤꯕ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯐꯅ ꯂꯥꯏꯔꯖꯔꯒꯁꯨꯀꯣ ꯃꯁꯛ ꯈꯖꯤꯛꯇꯪ ꯐꯖꯔꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯅ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯔꯦꯁꯨ ꯈꯜꯂꯁꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅꯀꯣ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯒꯅꯤꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯔꯒꯗꯤ ꯅꯨꯄꯤꯅ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯤꯡꯖꯕꯊꯕꯛ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯤꯅꯕ ꯎꯗ꯭ꯔꯤꯕ ꯅꯈꯣꯏ ꯂꯩꯕꯤꯅꯕ ꯎꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯐꯔꯤꯕ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪ ꯐꯅ ꯎꯒꯅꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯅꯪꯒꯤ ꯃꯤꯠꯇ ꯎꯔꯣꯏꯕ ꯃꯔꯝꯗꯤ ꯅꯪ ꯐꯔꯤꯕ ꯀꯧꯕꯅꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒ ꯐꯅ ꯂꯣꯏꯅꯒꯅꯤꯕ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅ ꯐꯠꯇꯕ ꯃꯇꯝꯗ ꯅꯪꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯑꯣꯏ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯒꯦ ꯌꯦꯡꯉꯨꯕ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯣ ꯃꯗꯨꯅꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤꯑꯣꯏ ꯃꯗꯨꯅꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕు ꯈꯟꯖꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤꯕ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯐꯖꯅ ꯃꯁꯛ ꯈꯪꯕꯤꯌꯨꯕ ꯃꯁꯤꯒꯁꯨ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯛꯇꯕꯤꯗ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯌꯦꯡꯕꯤꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯜ ꯑꯃꯁꯨꯡ ꯃꯒꯨꯟ ꯃꯁꯛ ꯈꯪꯕꯤꯕ ꯉꯝꯒꯅꯤꯕ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩꯕꯅꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯨꯡꯗ ꯅꯨꯡꯁꯥ ꯍꯥꯏꯕ ꯅꯨꯡꯁꯥ ꯅꯨꯃꯤꯠ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯦ ꯃꯁꯤꯅ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯝꯂꯦ ꯀꯔꯤꯒꯨꯝꯕ ꯎꯔꯨꯝ ꯂꯥꯡꯂꯝꯕ ꯊꯣꯛꯂꯒꯗꯤ ꯉꯁꯤ ꯑꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯤꯛꯂꯤ ꯃꯇꯝꯗꯁꯨꯀꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯅꯕ ꯀꯌా ꯑꯃ ꯇꯥꯔꯝꯂꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯂꯤ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯏꯕ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯥꯒꯤ ꯃꯕꯣꯛ ꯃꯥꯒꯤ ꯃꯄꯨꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ नुपा मचासे मसीना स्कूल सुटी लेबा मतमदा मागी मबोक मपुसिंगा उनागदगी मखोई मनाक्ता लाकपनिबा लाकपासिदा ngасꯥꯏꯒꯤ नुपा मचा असिना मागी मपु अदुदा हंगबनिबा पुपु पुपु अखोगी अफावबा मियोय अमा लेरमली हाइरिबसे मसी करिनो
matau karamna phauribano aphawba miyoy haiba miyoy ase karino hangbaniba ngasagi mapu aduna ko masunupa adu da haibaniba yengu masigi paukhum ase nang mathangi suti lakpada soidana nangonda haigani haiduna masi hairaba kanda mapu asina ko masunupa ase puraga bazar da chatpaniba bazar da chatlaba kanda aikhoigi ugi charani khak leiduna purakpaniba puraklaba kanda ngasagi mapu ase masunupa ase da haibaniba masigi u charani ase amana nang hingon manung da thagadabani aduga amana nang gamla ase gi manung da tharaga imung manung da thamgadabani aduga nang hairamu masigi u charani se masidai sida karambana khwaidagi phajagani karambana khwaidagi phagani masi hairaba kanda ngasagi masunupa asina khumlakpaniba yengu bupu aikhoigi gamla asi thariba u chara se masina phagani maramdi masi tin gang na su chararoi imung manung da thambani ma thangbani na nungsit na kasu humlaroi mapanda leiba se di tin gang na chagani nungsit na humghigani makal makal haibani ba pare pare masi hairaba kanda ngasagi masunupa ase school suti loirakpana maram oraga amu han khreba hallaba kanda mathangi school suti da amu kasu hanna masunupa ase laklaba kanda mapu asida hangbani ba pupu nang na mamang da haikiba do ai mathang suti lakpada nang aikhoigi achauba mi ama lerami aphawba miyoy ama leramli haibado madugi paukhum pigani karigi damakta matau karamna lerami lo haiba se masigi paukhum pigani haibado masi hairo haiduna masigi mata asida ko ngasagi mapu pupu asina ko haibidi masunupa asida ko koigi ahladuna haibani ba yengu mamang dai khoina ujara ani khak leiraga purakhiba bazar dagi aduga nangna thakhiba amana gamla da thai amana hingon da thakidana madu amutang yenglujo masi haraba kanda ngasagi angang asina ko changlaga gamla da thakhiba ujara do adu yenglubani ba yenglaba kanda ko ngasagi ujara se haura duna mana masinga do phajara duna abi tin gang na mata chiklamde ba ko phajana leramani ba madu uraba kanda ngasagi masunupa aduna mapu adu da haibani ba yengu pupu aina haida masigi ujara se yam thina phajagani tin gang na su chiktrabani na mana ka se takat tekladuna yam thina phajana leiramle masigi matang asida mapu aduna masunupa adu da haibani ba farene ado nangna mapalam da hingon da thagi ba u ado adu yenglu cho haiduna masi hairaba kanda masunupa asina chatlaga aikhogi hingon da thaba u pambi ado ujara adu yengba chatpani ba yengba chatpado u amatta uba phangdabani ba ujara amatta uba phangdabani ba hingol adu da ujaw ama hoba ubani ba ngasagi mapu adu da mana hangbani ba masidadi ujara u pambi amatta leite dana ngasagi mapu adu na khumlakpani ba nangi namang da leiri ba ujaw u achauba pambi ado maduni nangna tharambase yengu nangna mamang dai gonda hangkhiba aikhoigi achauba aphawba miyoy ama lerami hangkhiba do madugi paukhum ado masini ngasagi nangna gamla manungda thakhiba ujara do madu aikhoigi nungsit nungsa masi amatta phangdre ma yamna safety oina yam comfortable zone amada lei maram asina magi chawpham thokpa ma safety oina yam thin leirabanina magonda phangpham thokpa ma honagadabado honadare maram asina ma se piksanduna haibadi ngasi mapanda thariba ujawa se masigumna chawba ngamdabani ngasagi hingongi manung asida nangna thagiba ujara do madi nungsit nungsadagi su mayok nei aduga ikhogi tin kang dagi su mayok nei awaba kaya ase nanglaba kanda mangasi asuk chawna hauribani aikoi noigi punsi dasu masigi piklaba wari ase masidai sida tamjaningai se karino haibada aikoi comfort zone haiba comfort zone ase masida leiragadi nang karisu tawba ngamloiba comfort zone dagi thokadabani ba ngasagi u pambi ado magi punsi da hingona thagi ba u pambi ado magi punsi da yengoba aikoi nungsit nungsa kan bagi tin kangi aikoi gi makal leikreba nungsa kan khraba nungsagi mangal aikoi gi kan khraba nungsit aikoi gi tin kang phattaba mayam sidagi mayok naraga mase haurakpani ba hauraba kanda aluidama ujaw pambi ama oiba ngamani ma mataw sumna nang aigi punchi dasu awaba kya ma thengnaba tan gani ba maduda khaktada nang mai pak pangam gani ba aikoi gi gamla gumbada thaba u pambi madugumna oiduna kaidongoida leige khanganu ba imung manungda khakta phajabani ba imung manungdagi mapan thoklaba kanda nang achauba ujaw pambi ama oigani ba mapalgi chaina phanglaba kanda ikhogi akan ba nungsit nungsap thengnaraba kanda maduda khaktada nang chawraba ujaw ma oina hauba ngamgani ba nangi punsi dasu
So guys, masi khaktani aigi wari yengbiriba tabiriba miyam wari asida soiba aramba kya yauraga su ngakpigani thajai nauna yengbiriba miyamna nungsibiduna channel asen subscribe tabiramu matam pomada aigi channel asida masiguma wari kya ama tabiba ubiba phangani subscribe ki button ado nakhoi oina di free oibani nakhoi gi subscribe amamam na aigi punsida ahongba kya ama pubirakani thengnarasi aigi mathangi video da matam adu phawbagi damakta kainarasi bye bye.